Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Security Force na Imphal West Zilla gi Tharoijam dagi bom yauna yamlabu kuchukulai kaya phagat pangamle. Senapati Jilla da ingbagi chang Celsius degree Mari Dasmik Ahum Nipan Yaure amasung. Pradhan Mantri Narendra Modi na hairi Bharat ki pandam oiriba Bikas bi Virasat bi asina Kala Sanskriti ki lamda hena chakhotpa matamga chunaba ngamalagani. Security Force na Imphal West Zilla gi Tharoijam dagi bom yauna yamlabu kuchukulap kaya phagat pangamle. Manipur Police Control Room na thokpa cherul amana hai Rajya sigi tongan mafam singda Security Force na thi bohumgi thabak leptana changsili ngarang Imphal West Zilla gi Pasoi Police Station na konba Tharoijam awang lekai gi IBR dagi HE grenade ahum detonator taruk single barrel gun ani pistol manga ya pistol ama magazine tarani thoi nungwe maru kaya yauna atai polam kaya phagat pangamle hairi amaromda akaknaba pawma fangbadagi Security Force na thi bohumgi thabak chathabada Miyamdagi namduna sale khaiba sumang lila amadi handak pangthokiba sangai festival da natkiba thauram kaya lanthokiba miyoi singda kihanbada chenabani haiba tongan ba lalolup singi miyoi mari fare Manipur Police na ngarang pripaki kadarama Bisnupur Jilla gi Waikhom khulin awang lekai da leiba maki yumdagi phaki mangondagi stallion program ani number 36 hand grenade ama nongmai maru 13 waki toki set na chingba polam khara phagatle Thawungsing asida chenaba KYKL gi kadar amasu ngarang Imphal East Zilla gi Kharsom awang lekai da leiba maki mayumdagi phagatki Imphal West Zilla gi Kadangban mayai lekai dagi UNLFK gi kadarama ngarang Security Force na sajirok mayai lekai dagi faki Bisnupur Jilla gi thanga karang maning lekai dagi KSP Nongdon khombagi kadar ama haukiba thangjanmita Ningthoukhong matak lekai dagi phaki hairi Security Force na Narcotic Control Bureau NCB amadi Forest Department na Kangpopi Jilla gi tongan mafam singda tharamba poppy pambi sing yanthatuna mangan kre Jilla asigi makui asang laloi wakoi phai chaljang amadi masi akoibata leba mafam singda lam ekar humbutare lomda tharamba poppy pambi sing numinini changna yanthatuna mangan kibani masida sunatana mafam singda leramba poppy thabada season harbek nifumari napi hidak nifuhumdoi thumbek kuntaruk khangpok sang kunthani pan yaun atei polam sing kaya mafam aduda mai thadoktura mangan ki haire amaromda Rajya sigi tongan ba chingsang pareng singda thariba poppy pambi sing yanthatuna mangan bagi thabak chatharakliba asida hanagi Mukhy Mantri Nongthombam Birena Rajyapal Ajay Kumar Balabu thagatpa fongdorakli Social media da thagatpa warol amada Sri Birena hai Sarkar asiguma thabak paikhalakpa asina umang sing amade haurakliba naha singi punchi kanbaga luinana leiriba ain sing ningthina ngak senduna thamba ngamgani mangna hai poppy pambi sing yanthatpagi khongthang asina Pradhan Mantri Narendra Modi gi Nasa Mukt Bharat ki manglan mangphang nonba ngamlagani Rajya sigi mafam amatada narcotics ka mari neba thabak thoram amata pangthokpa ngamandana ba asiguma poppy yantatpagi thabak asi leptana chathana ba mari leinaba singda appeal tawri Senapati Jilla da ingmagi chang Celsius degree Mari Dasmik Ahum Nipan yaure Rajya ki Directorate of Environment and Climate Change na piba ay nga sagi report ki matungina Kangpokpi Jilla da ingmagi chang Taruk Dasmik Manga Ama Imphal West Zilla da Taruk Dasmik Taret Ukhrul Jilla da Taret Imphal East Zilla da Taret Dasmik Taruk Tamenglong Jilla da Nipan Dasmik Taret Bisnupur Jilla da Nipan Dasmik Taret Mapan Nonya Jilla da Nipan Dasmik Mapan Manga yaure Amaromda India Meteorological Department Imphal Center na piba report ki matungina Rajya sigi Jilla kharada lagliba numit mari nyok masida leichil ka hena thabaga loinana ka hena ingba mayok naraba yai Imphal East, Imphal West, Bisnupur, Thoubal, Kakching, Senapati, Ukhrul, None, Chandel, Churachandpur amasung Ferjol Jilla singda ka hena leichil tharaba yai hairi Handak pangthokadoriba Nupilal Thauromda Nupilal gi thodok asiga mari leinaba postage stamp ama Fongbirana Rashtrapati Draupadi Murmuda National Federation of Indian Women Memorandum apisinkre memorandum aduda hai English ingani chamapan kuntra mapan gi nupi gi ihaw adu puwari gi yamna maruiba tangkak amani asigumlaba thodok asi malemda masak taknaba postage stamp ama phongba tangai phade maramaduna handak pangthokadoriba nupilan thauramasida Rashtrapati na Fongbirana appeal tawri tabiriba pawasi Akaswani Imphal dagini
प्रधानमंत्री नरेंद्र मोदी ना हाइरी भारत की पांडम ओरिबा विकास भी विरासत भी हाइबा असिना कला संस्कृति की लमदा हेन चाखोटपा अमसुं मतंग चुनबा मओंगदा पुबा ngamhalagani मांगना हाय लेबाग असदि लेरिबा कांगलु खुदिंगमकी नाट मसुं चनबिबु मतम सुपदा अवांगबा थाकता पुखलंगनबा मिदेंग चंगली नई दिल्लीदा यूनेस्को की इंटरगवर्नमेंटल कमिटी फॉर द सेफगार्डिंग ऑफ द इंटेंजिबल कल्चरल हेरिटेज की कुंचुब मिपम हौदोपगी थौरमदा श्री मोदी ने हाय लेबाग असिदा नाट अमसुं कला संस्कृति की लमदा चाउरबा इपाक अमगुमना लेरिबा लमदम अमनी भारत की कला संस्कृति असिना इदुना थमलंबा नत्रगा निंगसिंग फुरासिंग असिदा नतना हौजी हौजी अखोइना नुमित खुदिंगी पांगथोकलिबा धर्मगी ओइबा थौरमसिंग हराव कुमै अमदी तोंगान तोंगानबा खुद चाहैबगी पोथोकसिंग असिनसु लेबाक असिबु मैहौरोलगी वारिसिंग ताकली भारतना इंटरगवर्नमेंटल कमिटी फॉर द सेफगार्डिंग ऑफ द इंटेंजिबल कल्चरल हेरिटेज की कुंचुबा मिफम ngasiदगी हौदुना थासिगी 18 फाउबा नई दिल्लीगी रेड फोर्ट पांगथोकनी जाति की इसई बंदे मातरम की सही चाम यांखै सुरकपगी अखन्नबा खन्न नैनबा लोकसभा ngasi पांगथोकलगनी सरकार की पाउन हाई प्रधानमंत्री नरेंद्र मोदी ना खन्न नैनबा असि हौदोकनी मसिगिदमक सभादा पुंग 10 की मतम कायथोकलगनी हाइरी पाउमीसिंग उनबा मदा पार्लियामेंट्री अफेयर्स मंत्री किरण रिजिजुना हाई नोंग मचुमना चथकदबा खन्न नैनबा अदु नुमिजुंग ममतुंग पुंग 12 दगी हौगनी जम्मू कश्मीर की दोडा जिला की मनुंग चन लेबा असुप उमंग अमदगी टेररिस्टिंग लोटुना लेरंबा मफम अमदगी नोंगमई मसुंग नोंगमई मरु कया सिक्योरिटी फोर्स ना फगतले हाइरी जम्मू कश्मीर पुलिस सीआरपीएफ अमसुंग स्पेशल ऑपरेशन ग्रुप एसओजी की अपुनबा कांगबु अमना जिला असिगी बलरागी उमंगदा थिबोमगी थबक चथबदा यामलब खुचु कुलाइसिंग फगत कमंकिबनी हाइरी ngasi phongba pause singi maroiba pausingi damak hauzik Waikhom Chitradhani leire Chitradhani Thagachari Suni Indigo flight cancel tawbagi watho kokomi gi mifam amadi reserve forest lambi samjilakpagi pauna ngasi phongba pauchi singi maroiba pausing oire Pokno famda Imphal ring road matam chana loisinba ngamgadawribra thabak haukhrabasu ayamba sel puthokadawriba ADB ga government ka agreement sign taunadri haina ahan headline tauri pauchi asida state ki NPP da yoromba singna anowa party ama sembayana leire haba pawmasu ahan belamai da fongle lo na yadaba mawong da lam sinduna lambi semjilakpa miyam gi khongchat chatre makha su satharakhi gadawri haiba pawasi sangai express manipuri edition gi ahan headline tauri pauchi asida ngarang su flight chatruk yankhai cancel tawki DGCA na Indigo gi CEO da sokos notice pikre haiba pawasi su ani shuba headline tauri Reserve forest ta kuki singna lambi semjilakpa gi mayok ta rally chatkre laingak na mityang changdri ba Pauba kunja sing na makha taba khongjang changsin gadawri haiba pawasi sana leba ki ahan ba headline tauri Jawaharlal Nehru Manipur Dance Academy gi director gi mathakta police na lokhatpa criminal case ki investigation loisil hanbiu haiduna high court ta criminal petition file torok le haiba pawasi huyelan pawgi ani shuba headline tauri Naharol gi thodang da UKNLF ki commander in chief Fare geng khutpu lingkhatlaga mi faduna ransom talam le haina ahan ba headline tauri Manipur Melda lam ekar humputare ta tharamba pobi panbi sing yanthat kre haba pawasi ahan ba headline tauri Sanga Express English edition da lupa koti chatruk tara romgi ticket ki senfam Indigo na handokre haba pawasi ani shube headline tauri Manipur Public Service Commission na logadaba assistant professor gi posting korokpada home science yorokta sida miyam nungaina dre haba pawasi na People's Chronicle gi ahan ba headline tauri Hills Hornbill Express ta unclaimed funds kam RVI Financial Literacy Program haiba sida pangthokpa district level awareness campaign Makhan Center da pangthokre haina ahan ba headline tauri Confuse Melda Tranipal Suba State Level Orange Festival gi Orange competition na saruk yagadaba miyoi sing application thajannarakli haiba pawasi ahan ba headline tauri Tamenglong Times ta Tausem khulgi manakta leiba Makru Turel gi khongbal da nauna semba model village ama oiriba Janamdi village sangakre haina ani shuba headline tauri Suni Thagachari Chitradhani aroibada maroiba paw amok Security force na Imphal West Jilla gi Tharoijam dagi bom yauna yamlaba khuchu kulai kaya phagat bangamle Senapati Jilla da ingbagi chang Celsius degree 4.9 yaure amasong Pradhanmantri Narendra Modi na hairi Bharat ki pandam moiriba vikas bi virasat bi asina kala sanskrit lamda hena chakhotpa matamga chunaba ngamalagani pauloi jare